ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯝꯖꯤꯡꯊꯣꯛ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯝ ꯑꯃꯒꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ꯫ ꯄꯤꯛꯂꯕ ꯈꯨꯜ ꯑꯗꯨꯒꯤ ꯁꯤꯗꯥꯏꯗ ꯄꯤꯛꯂꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯀꯕꯣꯛꯂꯩ ꯅꯧꯅ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈ꯭ꯔꯕꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯅꯤ꯫ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯂꯧꯗꯅ ꯑꯈꯥꯡ ꯀꯟꯕꯤ ꯀꯕꯣꯛꯂꯩꯅ ꯑꯄꯤꯛꯄꯤ ꯃꯆꯥ ꯌꯥꯏꯅꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯅꯥꯎꯀꯣꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯏꯃꯨꯡꯅꯦ ꯍꯥꯏꯗꯅ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯃꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯋꯥꯈꯜ ꯍꯦꯟꯅ ꯄꯤꯛꯁꯤꯟꯕꯒꯨꯝꯁꯨ ꯇꯧꯏ꯫ ꯑꯗꯨꯕꯨ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯄꯨꯛꯆꯥꯛ ꯊꯥꯛꯄꯤꯕ ꯅꯠꯇꯦ꯫ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯏꯀꯥꯏꯒꯤ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯑꯉꯝꯕ ꯊꯕꯛ ꯁꯨꯗꯨꯅ ꯀꯕꯣꯛꯂꯩꯅ ꯃꯆꯥꯕꯨ ꯌꯣꯛꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯁꯥꯟꯅꯔꯤꯕꯗꯨꯒꯤ ꯃꯔꯛꯇ ꯌꯥꯏꯅꯨ ꯃꯥꯁꯨ ꯌꯥꯎꯔꯤ꯫ ꯁꯥꯟꯅꯔꯤꯕ ꯃꯁꯥꯟꯅ ꯑꯗꯨ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯒꯤ ꯃꯔꯩꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯔꯩ ꯇꯧꯅꯕ ꯍꯧꯔꯛꯂꯤ꯫ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯔꯩ ꯇꯧꯅꯔꯤꯕꯗꯨꯒꯤ ꯃꯔꯛꯇ ꯌꯥꯏꯅꯨ ꯃꯥꯅꯁꯨ ꯌꯥꯎꯁꯤꯜꯂꯨꯕꯅꯤ꯫ ꯎꯄꯥꯏ ꯂꯩꯇ ꯂꯩꯔꯛꯇ꯭ꯔꯕꯗꯗꯤ ꯑꯁꯣꯟꯕ ꯃꯤ ꯊꯤꯗꯨꯅ ꯑꯣꯟꯁꯤꯜꯂꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯈꯔ ꯆꯥꯎꯔꯕ ꯑꯉꯥꯡ ꯑꯃꯅ ꯌꯥꯏꯅꯨ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯥꯏꯅꯨ, ꯅꯪꯅ ꯀꯩ ꯈꯪꯗꯅ ꯅꯪ ꯀꯩꯒꯤ ꯃꯔꯩ ꯌꯦꯠꯂꯤꯅꯣ? ꯅꯪ ꯀꯌꯥꯝ ꯍꯩꯖꯔꯒꯦ? ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯖꯅ ꯌꯥꯏꯅꯨꯁꯨ ꯇꯞꯅ ꯈꯨꯝꯖꯔꯛꯏ꯫ ꯑꯩꯗꯤ ꯃꯔꯩ ꯇꯧꯕ ꯅꯠꯇꯤꯌꯦ, ꯃꯁꯤ ꯆꯨꯝꯃꯦ ꯍꯥꯏꯅ ꯍꯥꯏꯕꯅꯦ꯫ ꯑꯉꯥꯡ ꯅꯪꯅ ꯀꯩ ꯈꯪꯗꯅ ꯆꯨꯝꯃꯤ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯍꯥ? ꯆꯠꯂꯣ, ꯅꯪꯗꯤꯅꯦ ꯅꯇꯣꯝ ꯁꯥꯟꯅꯧꯆꯣ, ꯑꯩꯈꯣꯏ ꯃꯔꯛꯇ ꯌꯥꯎꯕꯤꯅꯨ, ꯆꯠꯂꯣ꯫ ꯌꯥꯏꯅꯨꯗ ꯌꯥꯝ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯆꯠꯂꯣ ꯌꯥꯏꯅꯨ, ꯅꯪ ꯍꯦꯛ ꯌꯥꯎꯔꯕ ꯃꯔꯩ ꯑꯗꯨꯝ ꯇꯧꯅꯩ, ꯅꯪ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯩꯈꯣꯏ ꯃꯥꯍꯣꯏꯅꯁꯨ ꯅꯪꯒ ꯄꯨꯟꯒꯅꯨ ꯍꯥꯏ, ꯅꯌꯨꯝꯗ ꯍꯜꯂꯣ ꯆꯠꯂꯣ꯫ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯒꯅꯦ ꯅꯃꯥꯗꯣ ꯍꯜꯂꯛꯄ ꯉꯥꯏꯔꯨꯔꯣ, ꯆꯠꯂꯣ꯫ ꯑꯉꯥꯡ ꯍꯥꯏꯁꯤꯗꯤ ꯑꯉꯥꯡꯅꯤ, ꯑꯃꯅ ꯍꯥꯏꯕ ꯍꯧꯈ꯭ꯔꯕꯅꯤꯅ ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯁꯝꯊꯔꯛꯂꯤ꯫ ꯊꯣꯡꯒꯥꯟꯗ ꯅꯨꯡꯇꯤꯒꯤꯗꯤ ꯑꯗꯨꯝ ꯂꯦꯞꯄꯤ, ꯅꯣꯏ ꯅꯃꯥ ꯂꯥꯏꯔꯕꯤꯅ ꯉꯃꯣꯛꯇꯤ ꯅꯣꯡꯇ ꯄꯨꯕꯤꯔꯛꯇꯦꯅꯦ꯫ ꯌꯥꯏꯅꯨ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯋꯥ ꯋꯥ ꯅꯣꯛꯏ꯫ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯂꯕ ꯃꯇꯥꯡꯅꯤ ꯌꯥꯏꯅꯨꯗꯨ ꯆꯍꯤ 10 ꯁꯨꯖꯤꯜꯂꯛꯂꯕꯅꯤ꯫ ꯃꯌꯥꯝꯅ ꯅꯣꯛꯁꯤꯟꯕꯤꯕꯁꯤ ꯎꯕꯗ ꯌꯥꯏꯅꯨꯗꯨ ꯌꯥꯝ ꯏꯀꯥꯏꯈ꯭ꯔꯦ꯫ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯏ ꯂꯩꯗꯨꯅ ꯃꯥ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯛꯂꯤ꯫ ꯄꯤꯛꯇꯛꯅ ꯁꯥꯔꯤꯕ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨ ꯃꯗꯨ ꯇꯝꯅ ꯆꯦꯜꯂꯛꯏ ꯌꯥꯏꯅꯨ꯫ ꯉꯥꯏꯍꯥꯛꯇꯪ ꯀꯞꯀꯦ ꯈꯟꯖꯕꯅꯤ, ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯀꯞꯄ ꯐꯪꯖꯕ ꯅꯠꯇꯦ꯫ ꯃꯌꯨꯝꯗ ꯍꯦꯛ ꯌꯧꯕꯒ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯃꯗꯣꯝꯆꯥꯗꯨꯅ ꯑꯃꯨꯛ ꯀꯧꯔꯛꯂꯤ꯫ ꯌꯥꯏꯅꯨ, ꯌꯥꯏꯅꯨ, ꯍꯣ ꯌꯥꯏꯅꯨ꯫ ꯌꯥꯏꯅꯨꯗꯨ ꯌꯥꯝ ꯊꯨꯅ ꯃꯄꯤ ꯇꯩꯊꯣꯛꯏ, ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ꯫ ꯇꯥꯏꯌꯦ ꯏꯟꯗꯣꯝꯆꯥ꯫ ꯁꯧ ꯁꯧ ꯂꯥꯎꯕ ꯃꯇꯧꯗ ꯃꯗꯣꯝꯆꯥꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯇꯧꯗ ꯂꯩꯔꯤꯒꯦ? ꯊꯨꯅ ꯑꯝꯇ ꯂꯥꯛꯑꯣ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ꯫ ꯌꯥꯏꯅꯨꯗꯨ ꯌꯥꯝ ꯊꯨꯅ ꯃꯗꯣꯝꯆꯥꯗꯨꯒꯤ ꯃꯌꯨꯝꯗ ꯆꯦꯜꯂꯤ꯫ ꯃꯗꯣꯝꯆꯥ ꯑꯣꯏꯔꯤꯕꯤ ꯃꯦꯂꯩ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯌꯥꯏꯅꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯣꯝꯆꯥꯗꯨ ꯌꯦꯡꯂꯒ, ꯀꯩ ꯍꯥꯏꯒꯦ ꯏꯟꯗꯣꯝꯆꯥ? ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ? ꯆꯥꯛ ꯄꯜꯂꯛꯄꯗꯨꯗ ꯌꯥꯏꯅꯨꯗꯨ ꯃꯕꯨꯛ ꯄꯥꯏꯗꯨꯅ, ꯆꯥꯗ꯭ꯔꯤꯌꯦ ꯏꯟꯗꯣꯝꯆꯥ꯫ ꯅꯪ ꯆꯥꯛ ꯆꯥꯅꯤꯡꯕ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯒꯤꯅꯦ ꯆꯖꯤꯛ ꯌꯥꯝ ꯂꯩꯕꯅꯦ, ꯃꯗꯨ ꯄꯤꯖꯕꯤꯒꯦ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯑꯩ ꯆꯥꯅꯤꯡꯉꯦ꯫ ꯆꯥꯛ ꯀꯥꯏꯗ ꯂꯩꯍꯧꯒꯦ ꯏꯟꯗꯣꯝꯆꯥ? ꯅꯊꯤꯕꯣꯡ ꯑꯗꯨꯕꯨ ꯇꯦꯝꯅ ꯆꯥꯕ ꯌꯥꯕ꯭ꯔꯣ? ꯆꯥꯛꯇꯨ ꯆꯥꯒꯦ ꯍꯥꯏꯔꯗꯤ ꯊꯕꯛ ꯈꯔ ꯍꯥꯟꯅ ꯇꯧꯕ ꯇꯥꯕꯅꯤ꯫ ꯏꯟꯗꯣꯝꯆꯥ ꯌꯥꯔꯅꯤ, ꯑꯩ ꯆꯥꯛ ꯆꯥꯔꯔꯣꯏꯒꯦ꯫ ꯀꯩꯒꯤ ꯆꯥꯗꯕ? ꯆꯥꯗꯕ ꯌꯥꯔꯣꯏ꯫ ꯅꯪ ꯁꯤꯗꯅꯦ ꯃꯁꯤ ꯂꯦꯡꯗꯕꯤ ꯂꯩꯔꯝꯃꯣ, ꯑꯩꯅ ꯊꯕꯛ ꯄꯤꯗꯧꯔꯤꯕꯅꯤ꯫ ꯅꯪ ꯍꯦꯛ ꯆꯦꯜꯂꯝꯃꯕ ꯌꯦꯡꯉꯨ, ꯍꯦꯛ ꯆꯦꯜꯂꯝꯕꯗ ꯌꯦꯡꯉꯨꯕ ꯅꯪ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯃꯦꯂꯩꯗꯨ ꯌꯥꯝ ꯐꯤꯡꯅ ꯏꯃꯨꯡ ꯑꯗꯨꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯥꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯅ ꯆꯠꯄꯁꯨ ꯉꯝꯗ ꯍꯜꯂꯨꯕꯁꯨ ꯉꯝꯗ ꯌꯥꯏꯅꯨꯁꯨ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯏꯁꯤꯡ ꯄꯨꯟ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯦꯂꯩꯗꯨ ꯌꯥꯝ ꯊꯨꯅ ꯃꯨꯠꯊꯣꯔꯛꯂꯤ꯫ ꯁꯦ, ꯏꯁꯤꯡ ꯈꯔ ꯍꯣꯔꯨꯆꯣ꯫ ꯏꯁꯤꯡꯁꯤ ꯍꯣꯜꯂ ꯃꯇꯨꯡ ꯁꯨꯃꯥꯡꯗ ꯂꯩꯔꯤ ꯐꯤ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯃꯨꯛ ꯃꯆꯨ ꯇꯥꯅ ꯁꯨꯒꯗꯕꯅꯤ꯫ ꯋꯥꯈꯜ ꯇꯥꯔꯦꯗꯅ? ꯊꯕꯛ ꯃꯌꯥꯝꯁꯤ ꯂꯣꯏꯔ ꯃꯇꯨꯡ ꯑꯩꯅꯅꯦ ꯅꯪꯒꯤ ꯆꯥꯛ ꯄꯤꯒꯅꯤ, ꯃꯗꯨꯁꯨ ꯆꯖꯤꯛ꯫ ꯃꯗꯣꯝꯆꯥ ꯃꯦꯂꯩꯕꯨ ꯀꯤꯖꯕ ꯃꯔꯝꯅ ꯏꯁꯤꯡ ꯄꯨꯟ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯥꯏꯅꯨꯗꯨ ꯏꯁꯤꯡ ꯍꯣꯟꯕ ꯆꯠꯈ꯭ꯔꯦ꯫
Ising khara holaba matung sumang maton asida phamduna Yainu du fi suba hokre. Mangol masin aduda phamduna Meleidi magi semdu leiri. Matang du yam sana leikagi miwa ngangbi Tharosu mafam adu yopsilei. Tharo bu lakpa uraga Meleidu harauzana. Haima, Tharo, nang laidana. Hoi ichie, udaba kuire haidana nasidi hekta laabani. Lao lao, isli nausune wari sagidaba kuirebani. Sida phamusi. Meleigi manak nangna Tharo du tamna phamthai mamidu sumna leiba natti. Akoibaduda koyeng yenglaga. Isya, asibu isi kabuk lagi masadu natro. Hoi, mani. Haima, yamna sauram leda nasidi. Tabak kasi na parida ko. Kadai pabano, liem na tawba tabak na tiye. Kainu siya, liem na tawba tabak na tiye po. Matibong saray hele haidana niya, mabuktan na buko na ribani. Kainu ay si po. Isi kabuk lay po, tabak kamda sa trabo. Kangde, kari aroy matabak po sa libano. Nung hengan baga niya, yung makada lay bibaga nati. Adubo din siya, manat sa liba tabak to, tang na bakunda ni hay na tayo. Madudi sales yamna phangma mali marak-marakta sana ka supi hairi ho hurali chasalabadi sana khangnate yum phau pi dori bani madugi nupi do madau mandan yam gammani unsinaru ko hoi dei che unsina-bagi matamga phangba nate da ai sune yegi yauna yengmani yum thangna leirubai khoidi mitsia otong na narata jani kaido bu yarage che isi wahai sia artha ba leiba dong na tawi Yengu Tharo, nung hengan baga thokrani. Apikpa masasina niya, yung masin na ito mo yung lehurani. Masasi kisak thonglang baso nati. Sana thaknaba karigong pipot na amna sinaran ba nati ko? Mabuwa, karambang mano hay banita. Sumlibra magido. Adumay na sumtawradi ang angasya, siba taridana. Siba hay babu, nung manatraga nung mo din niya, saram sa danaraga, sidaw raponi. Isya, yung thangna ba na day sadrabadi. Hingbada niya, why haiduni. Karidi upay layriya, karasukhang mataridana. Tharo ibema, awaba haiduni khangsagi. Khang mayaba khangduna niya, matung laklabani. Awaba khang bayi oy nadi, ay kari yung tek na sumbidi siya. Ay napakaliba haibabu niya, laykay miya mamangda. Ay kogi izat mangkigatra. Masikagtani, ay nakalisi. Nati siya, isi kabugli siwu, nataba tabaka taurabra miya. Taurabro nati oirabani bema oiraba. Iminay nana niya, tade haidana, tumina sum naisilabagi wani. Oira haba sibadi niya, kanglabani bema. Itsiya, matudi yam lurida, kibu kizarida taurise. Tharoi bema, puknabu hanglabadi, punsigi mahau kangi haiduni. Karibu hairuni, mana ngamna honazaba haiduni. Isya, masya phaba thabakti nati. Laikay miyamda hairaga para amadi tambibo na maparabani. Ngaiko, madugi sumatam lakini. Ingna tapna niya atum tauraga loiridana. Aiki wadi ni Isya, nakoy mungi isa sukjingay. Mayamda kangalaw na pay kaliko. Mamado kak natana. Apik pumasasi pao ay singnarabani mi. Adubudi mamagi masanidana haying dangayrabani. Ang sisu mapung pagadawa. Kangdi bema, asukto ni hindog sarupudi pun heksim na kigahaidi. Isya suba utok wangagta. Tharo, ay nahari mayam siya nagkanamta tahayba yadi ko. Hoy de Isya, ay suloy na kangida ay su ang awin na tikay daw rage. Aduni Tharo, kanamta tahaydok na mo pamsi. Kananati kalaga niya ay nangwanda hayrabagi wani ko. Paritsi, ayaw mo yawkrage, hayang mo lakpa hayduni. Yawro, sanagada wariga niya, yam layribani, nangamong lako ko Tharo. Hoy che, hayang mo soy na laksagi. Tharo, ay tindokche ko, so hadi tum lehawrage. Tharo na hekchakibaga, yainusu, pisuba loiraduna, Meleigi manak asidat changlay. Idomcha, pisuba loire. Pisuba loiradi, nayum dalo dana. Idomcha, ay chak yam na lami. Chakra bibiyu ba? Nangi sakto, layribra na kalubani. Chakto layramtre, hayang wina saru ko. Idomcha, ay di waba na loire. Buksisu yam kongi. Hey, chak laytra hay si kanada no. Nang mananado tadro. Idomcha, ay hayang kay hayjaroy.
ꯉꯁꯤꯗꯪꯗꯤ ꯄꯤꯕꯤꯌꯨꯕ. Ihe, ꯎꯇꯧ ꯅꯪ ꯃꯈꯥ ꯁꯝꯊꯩꯗ. Hey, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ. ꯊꯨꯅ ꯑꯝꯇ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯏꯗꯣꯝꯆꯥ, ꯑꯩ ꯌꯥꯝ ꯋꯥꯔꯦ. ꯑꯩ ꯋꯥꯔꯦ ꯏꯗꯣꯝꯆꯥ. ꯀꯌꯥꯗ ꯉꯝꯂꯤꯕ ꯑꯉꯥꯡꯅ ꯌꯦꯡꯉꯨꯅꯤ. ꯆꯠꯂꯣꯗꯅ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯂꯩꯗꯨ ꯌꯥꯏꯅꯨꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯏꯜꯂꯤ. ꯃꯁꯥ ꯁꯣꯜꯂꯕꯤ ꯌꯥꯏꯅꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯇꯨꯁꯤꯜꯂꯤ. ꯍꯟꯅ ꯌꯦꯡꯂꯝꯕ ꯅꯠꯇꯦ ꯃꯦꯂꯩꯗꯨ ꯌꯥꯝ ꯐꯤꯡꯅ ꯏꯃꯨꯡ ꯑꯗꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ. ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯁꯨ ꯊꯨꯅ ꯂꯣꯟꯁꯤꯟꯈ꯭ꯔꯦ. ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯌꯥꯏꯅꯨ ꯆꯩꯅꯥꯈꯣꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯃꯥꯏꯀꯩꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ. ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯉꯦꯛ ꯐꯝꯊꯖ ꯌꯥꯏꯅꯨꯗꯨ ꯀꯞꯂꯤ ꯇꯧꯗꯨꯅ ꯂꯩꯔꯤ. ꯄꯤꯔꯥꯡꯇꯅ ꯆꯣꯠꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅꯁꯨ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥ ꯊꯛꯇꯁꯨ ꯌꯦꯡꯂꯤ. ꯃꯅꯤꯡ ꯇꯝꯅ ꯄꯥꯏꯔꯤꯕ ꯆꯦꯛꯂꯥ ꯁꯪꯒꯨꯁꯤꯡ ꯑꯗꯨꯗ ꯌꯦꯡꯖꯔꯒ ꯌꯥꯏꯅꯨꯗꯨ ꯃꯊꯟꯇ ꯍꯥꯏꯖꯩ. ꯃꯅꯤꯡ ꯇꯝꯅ ꯄꯥꯏꯔꯤꯕ ꯆꯦꯛꯂꯥ, ꯅꯈꯣꯏꯁꯨ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦꯀꯣ. ꯇꯥꯏꯕꯪ ꯃꯤ ꯀꯅꯥ ꯑꯃꯅ ꯅꯈꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯅꯅꯤꯡ ꯇꯝꯕꯗꯨꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯡꯈꯤꯒꯅꯤꯀꯣ. ꯅꯈꯣꯏꯁꯨ ꯑꯩꯒꯨꯝꯅ ꯂꯥꯏꯕꯛ ꯊꯤꯔꯕꯤꯅꯤ. ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ. ꯄꯨꯟꯁꯤ ꯃꯤꯀꯨꯞ ꯑꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯩꯁꯨ ꯃꯃꯣꯟ ꯑꯃꯨꯛꯇ ꯅꯣꯛꯆꯒꯦ. ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯇꯤꯟꯖꯒꯦꯕ. ꯑꯉꯥꯡ ꯋꯥꯈꯜ ꯑꯣꯏꯕꯅꯤꯅ ꯃꯥꯒꯤ ꯍꯥꯏꯅꯤꯡꯕ ꯈꯔꯗꯨ ꯌꯥꯏꯅꯨ ꯃꯊꯟꯇ ꯍꯥꯏꯖꯩ. ꯑꯗꯨꯕꯨ ꯆꯦꯛꯂꯥꯁꯤꯡ ꯑꯗꯨꯅꯗꯤ ꯌꯥꯏꯅꯨ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇꯁꯨ ꯄꯤꯔꯛꯇꯦ. ꯄꯣꯝꯕꯤ ꯆꯦꯛꯂꯥꯁꯤꯡ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇꯁꯨ ꯄꯤꯕꯤꯔꯝꯗ꯭ꯔꯕꯗ ꯌꯥꯏꯅꯨꯗꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯅ, "ꯑꯥꯗ ꯆꯦꯛꯂꯥ ꯅꯨꯡꯁꯤꯕꯤ, ꯑꯩꯁꯨ ꯅꯈꯣꯏꯒꯨꯝꯕꯅꯦ. ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯤꯔꯤꯕ ꯀꯩꯒꯤꯅꯣ? ꯑꯩꯁꯨꯅ ꯇꯨꯡꯏꯜꯂꯛꯀꯦ. ꯑꯩꯕꯨ ꯑꯃꯨꯛꯇ ꯄꯥꯏꯕ ꯇꯝꯕꯤꯌꯨꯕ. ꯅꯈꯣꯏꯅ ꯇꯥꯕꯤꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ?" ꯇꯥꯗꯦ, ꯇꯥꯕꯤꯗꯦ ꯍꯟꯖꯤꯟ ꯍꯥꯏꯔꯕꯁꯨ ꯌꯥꯏꯅꯨ ꯃꯥꯒꯤ ꯃꯄꯥꯎꯗꯤ ꯆꯦꯛꯂꯥꯁꯤꯡ ꯑꯗꯨꯅ ꯇꯥꯕꯤꯈꯤꯕ ꯂꯩꯇꯦ. ꯅꯤꯡꯉꯝꯗ ꯃꯇꯧ ꯎꯠꯇꯨꯅ ꯌꯥꯏꯅꯨ ꯃꯥꯅꯁꯨ ꯌꯦꯡꯖꯍꯧꯏ ꯃꯅꯤꯡ ꯇꯝꯅ ꯄꯥꯏꯈ꯭ꯔꯤꯕ ꯆꯦꯛꯂꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯧꯕꯨ. ꯉꯥꯏꯔꯕꯁꯨ ꯂꯥꯛꯇꯕ, ꯉꯥꯏꯗ꯭ꯔꯒꯅ ꯊꯨꯅ ꯌꯧꯔꯛꯄ ꯃꯇꯝ ꯃꯥꯒꯤ ꯇꯦꯜꯂꯕ ꯈꯣꯡꯆꯠꯅꯤ. ꯀꯔꯝꯅ ꯍꯧꯈꯤꯕꯅꯣ ꯈꯪꯍꯧꯗꯦ. ꯃꯤꯠꯅ ꯍꯦꯛ ꯀꯨꯞꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯗꯨꯅ ꯑꯃꯨꯛ ꯂꯩꯔꯝꯂꯦ. ꯃꯥꯡꯒꯣꯜ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯉꯥꯗꯨꯅ ꯌꯥꯏꯅꯨꯗꯨ ꯃꯃꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯅꯥꯀꯟꯗ ꯊꯧꯃꯩ ꯑꯃꯁꯨ ꯊꯥꯜꯂꯤ. ꯑꯄꯤꯛꯄ ꯑꯉꯥꯡꯅꯤ. ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯅꯠꯇ꯭ꯔꯤ. ꯅꯨꯄꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯨꯕꯅ ꯌꯥꯏꯅꯨꯗꯨ ꯑꯀꯤꯕ ꯐꯥꯎꯏ. ꯏꯃꯨꯡꯗ ꯆꯪꯕ꯭ꯔꯥ ꯍꯥꯏꯁꯨ ꯆꯪꯗ ꯃꯁꯥꯗꯨ ꯅꯤꯛꯇꯨꯅ ꯂꯩꯔꯤ. ꯐꯅ ꯀꯨꯏꯅꯗꯤ ꯉꯥꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯃꯃꯥ ꯀꯕꯣꯛꯂꯩ ꯄꯥꯛꯅ ꯍꯦꯛꯇ ꯍꯜꯂꯛꯇꯦ. ꯉꯥꯏꯕꯒꯤ ꯑꯋꯥꯕꯁꯤꯗꯤ ꯉꯥꯏꯔꯤꯕ ꯃꯤ ꯑꯗꯨꯅꯇ ꯈꯪꯉꯤ ꯍꯥꯏꯕꯗꯨꯅꯤ. ꯌꯥꯏꯅꯨꯗꯨ ꯌꯥꯝꯅ ꯋꯥꯅ ꯃꯃꯥꯕꯨ ꯑꯁꯨꯝ ꯉꯥꯏꯗꯨꯅ ꯃꯍꯥꯛ ꯂꯩꯔꯤ. ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯕ ꯃꯇꯨꯡ ꯃꯃꯥ ꯀꯕꯣꯛꯂꯩ ꯑꯗꯨꯁꯨ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗꯒꯤ ꯆꯪꯂꯛꯏ. ꯌꯥꯏꯅꯨꯗꯨ ꯃꯩꯔꯥꯗꯨ ꯄꯥꯏꯈꯠꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨ ꯆꯦꯟꯁꯤꯜꯂꯤ. "ꯏꯃꯥ, ꯉꯁꯤꯗꯤ ꯌꯥꯝꯅ ꯊꯦꯡꯉꯤꯅ." ꯂꯝꯁꯥꯡ ꯉꯥꯛꯄꯒꯤ ꯋꯥꯔꯕ ꯃꯥꯜꯂꯤ ꯀꯕꯣꯛꯂꯩꯗꯨ ꯌꯥꯝ ꯇꯞꯅ. "ꯊꯦꯡꯂꯦ. ꯏꯃꯥꯗꯤ ꯉꯁꯤꯁꯦ ꯌꯥꯝ ꯊꯦꯡꯂꯦ." "ꯏꯃꯥ, ꯅꯪ ꯌꯥꯝ ꯋꯥꯔꯕ꯭ꯔꯣ?" ꯃꯆꯥꯒꯤ ꯋꯥꯍꯪꯗꯨꯕꯨ ꯇꯥꯔꯒ ꯀꯕꯣꯛꯂꯩꯗꯨ ꯃꯊ꯭ꯋꯥꯏ ꯋꯥꯖꯅ, "ꯋꯥꯗꯦ. ꯏꯆꯥꯒꯤꯗꯃꯛ ꯍꯣꯠꯅꯕꯕꯨ ꯏꯃꯥꯅ ꯀꯔꯤꯒꯤ ꯋꯥꯗꯧꯔꯤꯕꯅꯣ? ꯏꯃꯥ ꯋꯥꯗꯦꯗ." "ꯏꯃꯥ, ꯃꯇꯝꯁꯤ ꯌꯥꯝꯅ ꯊꯦꯡꯂꯦ. ꯏꯃꯨꯡꯗ ꯆꯪꯉꯁꯤ." ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯏꯃꯨꯡ ꯑꯗꯨꯗ ꯄꯨꯟꯅ ꯆꯪꯂꯛꯂꯦ. ꯃꯃꯥꯒꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯌꯥꯏꯅꯨꯅ ꯃꯃꯥ ꯀꯕꯣꯛꯂꯩꯕꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯄꯨꯁꯤꯜꯂꯤ. ꯏꯁꯤꯡ ꯄꯨꯟ ꯂꯩꯔꯤꯕ ꯗꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯌꯥꯏꯅꯨꯗꯨ ꯏꯁꯤꯡ ꯍꯩꯗꯣꯛꯅꯕ ꯍꯣꯠꯅꯩ. "ꯏꯃꯥ, ꯏꯁꯤꯡꯁꯦ ꯈꯔ ꯏꯪꯉꯒ ꯂꯩꯔꯝꯃꯤ. ꯑꯃꯨꯛ ꯁꯥꯍꯟꯁꯤꯔꯥ?" "ꯌꯥꯔꯅꯤꯗ. ꯃꯗꯨ ꯑꯗꯨꯝ ꯇꯧꯔꯒꯦ." "ꯑꯗꯣ ꯏꯃꯥ." "ꯍꯥꯏꯌꯣ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯆꯦꯡ ꯄꯨꯔꯛꯄ꯭ꯔꯣ?" ꯏꯆꯝ ꯆꯝꯅ ꯍꯪꯂꯛꯄ ꯃꯆꯥꯒꯤ ꯋꯥꯍꯪ ꯑꯁꯤꯕꯨ ꯇꯥꯔꯒ ꯀꯕꯣꯛꯂꯩ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯦ. ꯌꯥꯏꯅꯨꯗꯨ ꯏꯉꯉꯛꯅ ꯃꯃꯥꯗ ꯑꯃꯨꯛ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯏ. "ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯁꯨꯝ ꯍꯪꯕꯅꯤꯗ. ꯏꯆꯥ ꯀꯩꯁꯨ ꯂꯥꯝꯗꯦ ꯏꯃꯥ." "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯨ. ꯏꯆꯥꯒꯤ ꯏꯃꯥ ꯂꯩꯔꯤꯗꯅ." "ꯏꯃꯥ, ꯁꯤ ꯃꯥꯏꯔꯦꯟ ꯑꯃ ꯌꯧꯔꯛꯄꯅꯤ. ꯉꯁꯤꯗꯤꯅꯦ ꯃꯁꯤ ꯑꯣꯏꯅ ꯆꯥꯔꯁꯤ. ꯍꯌꯦꯡꯗꯤ ꯏꯃꯥꯅꯁꯨ ꯑꯣꯏꯗꯅ ꯏꯆꯥꯕꯨ ꯆꯥꯛ ꯊꯣꯡꯂꯒ ꯄꯤꯖꯗꯧꯔꯤꯅꯤ." ꯌꯥꯏꯅꯨꯗꯨ ꯋꯥ ꯉꯥꯡꯗꯦ. ꯃꯃꯥꯅ ꯄꯤꯔꯛꯂꯤꯕ ꯃꯥꯏꯔꯦꯟ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯃꯥꯏꯔꯦꯟ ꯑꯗꯨꯕꯨ ꯁꯣꯏꯕ ꯍꯧꯈ꯭ꯔꯦ. ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯀꯕꯣꯛꯂꯩ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ. ꯃꯆꯥꯒꯤ ꯃꯇꯧꯕꯨ ꯌꯦꯡꯗꯨꯅ ꯀꯕꯣꯛꯂꯩꯗꯨ ꯂꯣꯟꯅ ꯀꯞꯄꯁꯨ ꯂꯦꯞꯇꯦ. ꯆꯥꯛ ꯂꯥꯝꯕꯅ ꯉꯥꯎꯔꯕꯤ ꯌꯥꯏꯅꯨꯗꯨ ꯃꯥꯏꯔꯦꯟꯗꯨꯕꯨ ꯌꯥꯝ ꯊꯨꯅ ꯐꯨꯠꯄ ꯍꯧꯈ꯭ꯔꯦ.
Ising yauriba patraduda makhong adubu thangatuna kabokleisu makhongdu chamba hoi. Ngak tumin leiraba matung Yainudu amuk tapna hairei. Ima, aisu imagi tung induna laage. Madudi karigino. Ima, yumsida ai thana lehaubase ayap kima. Hayeng makhaidine ima sungana laklanida karimta kiruno. Ima, aige laiminanaba misu amta leite. Ay imagi nakta laage. Nangi natari mayamganya puna sanaduna leiramudana. Ima, aidi makoy mayamgi marakta yauba yade hai. Kanana hariba karigidamakta. Ima, aidi makoy khenaba yam lay hai. Ngasay ainanya laisna hoida chalubasu makoy ki mamana ngangai. Isada makoy na kari haina ngangai ba. Aidi lukrabi masani laisnaga dinaba yare hariba. Oh, adum ne hairaba. Aduwe ma aidi kashu khandeda. Aidi moida sauning basu leiti. Adu oiraganane nadomsa hoida leiramudana. Ima, ai indom-chagi manakta amuk hana changoi. Karige kashu taude. Yengoi ima wa haige. Imana chatli mafamsidine yamna lapna leiba mafamni. Nangbu imagi tung inba ngamgadro. Ngamgani ima. Imagi tung ne ay inba ngamni. Imagi bema. Imabu kari hayo haibano. Ima, aisu imagi mateng pangjarage. Ay imagi tung indu laklage. Ko ima. Pare. Isana tung nakhalabadine. Imaga loy na nasatpa taridana. Asumna, masayay nugi maray na kanman kibana kabuk lagi pakum layram kide. Wakal na yaning daba layrabaso, masagi ni gaisi kabuli mana mayok na bangam kidre. Hayingin daangan padadi mamagi matong ilani kalubuda Yainudu haraw ba na loikre. Sare sapam kangdi, tumle tumpam kangdi, angang oribi Yainugi wakaldu itag ipam haudu na talaykre. Aying dumaso hokre matanggi numit asidadi, mamagi matong induna Yainusu chatnam sem sakre. Karidi upay lay masagi akan baningay ni masabu puduna chatpatabani. Lagli, makuye kuladu lanthorakduna mamamasani du lagli. Kara kaziklab na uriba umangaduda kutinduna mamakabuk lay na hayraglami. Tu, da umangam layriba se urabra. Hoy, uyima. Mapamsida, sagay mayama malayriba ni. Umangasit janglabadi niya nang wangang bayade ko sit. Aduga niya, lekom asina nasarat asingadaba ni. Ima, lekom sidi kayo Lekom siya, tehaudrabadi. Ima isa lakli haibasya, makoy na lain na kanggadoribani. Aduna niya, masitay daba yade. Oo, hoy ima. Umang asida layramgadaba sakay singdagi, karata oirabasu ngaktok haung na bahay dana mamamasa anido, makut masada lekom kazik-kazik tay sili. Tapna sumsang silak pa na umang manung nga dudulan silakli. Masada kiba power duna Yainudu kangang hanglay. Ima, kailadi kamdaw niya. Kabukli ipapakat na masinda makutu tami. Wangangano hay na masasida ingit piribani. Gizabahay wakalo na sina mangtado na Yainusu tuminalay singkre. Sarabu umangni lain hita nantok pangamgadaba nati adubu kabukli manadi kangi. Ayo angan bagi matam masida makol amata sutahanda na chatlabadi. Umang sige sagay amada tengnaroy haibasi. Kabukli manadi yamna muna kangi. Layramba tingkang amada Yainugi makungdo waisiluri Yainuna makul tok na lauray. Ima! Yainugi konjela dubu tabada usasina tong lamba usik mayamdo parang lang na paitok nagshe. Oiriba matawa sida kabuklaydo yam pakat na masagi makung na yuriba tingkang ado maduhana lagtok lang matong lambi may kay amarom na sensili. Chayna kolgaloy na Yainusu mamagi matong ili. Panayang na tisiyan ba ni nasubo umang oiba maram na loyo hay badiyate. Lepa layta sumsen thorak pa na umang lantok lamday asida kay matsa magamayok na rin. Yainudu humangkangi mamit manado chap-chap yungi. Mamagi maram matuda sangdo na Yainudu lotro laikre. Kabuklay wakal tawi. Kari karam tawraga kaya sida ginantok gani karam na kaya sibu mayok na gani. Sa hay ba sidi sani. Makoyda matang hayba mamuk layte. Mamamasani dubu satok dagi matagom anidugi manakta nak nasang sili. Masin tumbasay sangama kabuk laysu yam tu na paikali.
ꯃꯁꯥ ꯌꯥꯏꯅꯨꯕꯨ ꯅꯥꯀꯜ ꯑꯃꯗ ꯏꯟꯊꯣꯛꯈ꯭ꯔ ꯃꯇꯨꯡ ꯀꯕꯣꯛꯂꯩ ꯀꯩ ꯃꯆꯥ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨ ꯌꯧꯅ ꯀꯜꯂꯝꯕ ꯃꯃꯥꯒꯤ ꯊꯧꯅꯥ ꯑꯗꯨ ꯎꯕꯗ ꯌꯥꯏꯅꯨꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯥꯗꯨ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠ ꯃꯤꯠꯂꯨ ꯑꯅꯤꯗꯅ ꯏꯔꯥ ꯆꯦꯟꯗꯨꯅ ꯌꯥꯏꯅꯨ ꯃꯃꯥꯕꯨ ꯌꯦꯡꯖꯔꯤ꯫ ꯑꯈꯥꯡ ꯀꯟꯕꯤ ꯀꯕꯣꯛꯂꯩꯅꯤ ꯄꯨꯟꯁꯤ ꯂꯥꯟꯐꯝ ꯀꯌꯥꯗ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯂꯩꯇ ꯀꯩ ꯑꯗꯨꯒ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯤꯀꯨꯞ ꯈꯔ ꯈꯨꯠ ꯁꯣꯛꯅꯔꯕ ꯃꯇꯨꯡ ꯀꯕꯣꯛꯂꯩꯒꯤ ꯃꯊꯧꯅꯥ ꯑꯁꯤꯕꯨ ꯎꯕꯗ ꯀꯩ ꯃꯆꯥꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯈꯨꯠꯇ ꯈꯔ ꯁꯣꯛꯂꯕ ꯃꯥꯜꯂꯤ ꯀꯕꯣꯛꯂꯩꯗꯨ ꯂꯩꯃꯥꯏꯗ ꯒꯤꯠ ꯐꯝꯊꯩ꯫ ꯌꯥꯏꯅꯨꯁꯨ ꯌꯥꯝ ꯊꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯆꯪꯁꯤꯜꯂꯤ꯫ ꯏꯃꯥ, ꯕꯦꯝꯃ ꯆꯠꯁꯤ, ꯃꯐꯝꯁꯤꯗꯅꯦ ꯆꯣꯟꯊ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ, ꯆꯠꯁꯤ ꯕꯦꯝꯃ꯫ ꯏꯃꯥ, ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯁꯦ, ꯏꯃꯥꯒꯤ ꯈꯨꯠ ꯑꯁꯤꯁꯨ ꯌꯥꯝꯅ ꯁꯣꯛꯏ, ꯏꯃꯥꯒꯤ ꯍꯛꯆꯥꯡꯁꯤꯁꯨ ꯌꯥꯝ ꯁꯣꯟꯊꯔꯦ, ꯏꯃꯥ ꯆꯠꯂꯁꯤꯕ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯅ ꯏꯃꯥꯒꯤ ꯇꯨꯡ ꯏꯜꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯏꯃꯥꯗ ꯀꯔꯤ ꯍꯥꯏꯈꯤꯕꯒꯦ? ꯋꯥꯍꯩꯗꯣ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ? ꯏꯃꯥ, ꯏꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯀꯔꯝꯅ ꯆꯠꯁꯤ ꯍꯥꯏꯕꯅꯣ ꯏꯃꯥ? ꯀꯞꯀꯅꯨꯅꯦ, ꯃꯁꯤꯗꯤ ꯋꯥꯠꯂꯤꯕꯅꯤ, ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯑꯃ ꯋꯥꯠꯂꯤꯕꯅꯤ꯫ ꯏꯃꯥ, ꯌꯨꯝꯗ ꯍꯜꯂꯁꯤꯕ, ꯑꯩ ꯌꯥꯝ ꯀꯤꯔꯦ, ꯍꯜꯂꯁꯤ ꯀꯩꯗꯧꯒꯦ ꯏꯃꯥ? ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯁꯤ ꯅꯨꯄꯤ ꯃꯥꯟꯗꯦꯗꯀꯣ, ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ? ꯏꯆꯥꯒꯤ ꯏꯃꯥ ꯂꯩꯔꯤꯗꯅ, ꯏꯆꯥꯒꯤ ꯇꯨꯄꯨꯝ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯕ ꯅꯠꯇꯦ, ꯆꯠꯁꯤ ꯏꯕꯦꯝꯃ, ꯆꯠꯁꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯎꯃꯪ ꯂꯥꯟꯊꯣꯔꯛꯂꯤ꯫ ꯎꯃꯪ ꯑꯁꯤ ꯍꯦꯛ ꯂꯥꯟꯕꯒ ꯑꯆꯧꯕ ꯏꯄꯥꯛ ꯑꯃꯃꯨꯛ ꯂꯩꯔꯔꯦ꯫ ꯏꯄꯥꯛ ꯑꯁꯤꯗ ꯌꯦꯡꯗꯨꯅ ꯀꯕꯣꯛꯂꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯄꯥꯛ ꯑꯁꯤꯁꯨꯅꯦ ꯂꯤꯟ ꯀꯌꯥꯒꯤ ꯂꯩꯐꯝꯅꯤ, ꯃꯁꯤꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯃꯥ ꯀꯕꯣꯛꯂꯩꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯔꯒ ꯌꯥꯏꯅꯨꯗꯣ ꯍꯦꯟꯅ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯀꯤꯗꯨ ꯆꯨꯡꯕ ꯍꯥꯏꯕꯗꯨ ꯂꯩꯇ ꯃꯆꯥꯒꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯀꯕꯣꯛꯂꯩ ꯃꯥꯅ ꯃꯥꯡ ꯊꯥꯔꯔꯦ꯫ ꯃꯐꯝꯗꯨꯗ ꯍꯤ ꯑꯃ ꯂꯩꯕ ꯅꯠꯇꯦ, ꯇꯣꯡꯗꯨꯅ ꯆꯠꯄ ꯌꯥꯕ ꯄꯣꯠꯁꯛ ꯑꯃꯠꯇꯁꯨ ꯎꯗꯦ꯫ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯌꯥꯏꯅꯨ ꯃꯥꯅ ꯇꯞꯅ ꯍꯪꯂꯛꯏ, ꯏꯃꯥ, ꯆꯥꯎꯔꯕ ꯏꯄꯥꯛ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯥꯟꯒꯗꯧꯔꯤꯕꯅꯣ? ꯀꯤꯒꯅꯨ, ꯏꯃꯥꯒꯤ ꯈꯨꯠ ꯑꯁꯤꯗꯅꯦ ꯆꯦꯠꯅ ꯄꯥꯏꯌꯨ, ꯑꯊꯦꯟꯕ ꯏꯁꯤꯡꯅꯤ, ꯃꯁꯤ ꯈꯣꯡꯅ ꯂꯥꯟꯒꯗꯕꯅꯤ꯫ ꯃꯤꯀꯨꯞ ꯑꯃ ꯂꯦꯞꯊꯣꯛꯂꯒ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ, ꯄꯟꯊꯨꯡ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯂꯦꯞꯇꯅ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯌꯥꯏꯅꯨꯗꯨ ꯋꯥ ꯉꯥꯡꯗꯦ, ꯃꯁꯥꯗꯨ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯆꯥꯒꯤ ꯃꯈꯨꯠ ꯑꯁꯤꯕꯨ ꯄꯥꯏꯁꯤꯟꯖ ꯃꯆꯥꯁꯤꯕꯨ ꯂꯝꯖꯤꯡꯕꯤꯗꯨꯅ ꯀꯕꯣꯛꯂꯩꯗꯨ ꯌꯥꯝ ꯊꯨꯅ ꯆꯠꯂꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ, ꯈꯨꯗꯤ ꯑꯃ ꯍꯦꯛ ꯊꯤꯖꯤꯟꯗꯨꯅ ꯌꯥꯏꯅꯨꯗꯨ ꯏꯁꯤꯡ ꯏꯔꯩ ꯑꯗꯨꯗ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯀꯕꯣꯛꯂꯩꯗꯨ ꯃꯃꯤꯠ ꯂꯪꯈꯠꯇꯨꯅ ꯃꯆꯥꯕꯨ ꯊꯨꯅ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯩ꯫ ꯇꯝꯅꯕ ꯅꯪꯍꯧꯕ ꯅꯠꯇꯦ, ꯈꯪꯍꯧꯗꯅ ꯍꯨꯝꯖꯤꯜꯂꯛꯈꯤꯕ ꯇꯥꯡꯖꯂꯤꯟ ꯑꯃꯅ ꯌꯥꯏꯅꯨ ꯃꯥꯒꯤ ꯃꯈꯣꯡꯗ ꯆꯤꯛꯈꯤꯔꯝꯃꯤ꯫ ꯏꯃꯥ! ꯏꯃꯥꯒꯤ ꯕꯦꯝꯃ, ꯏꯆꯥ ꯀꯩꯗꯧꯔꯦ? ꯏꯃꯥ, ꯀꯪꯐꯥꯜ ꯑꯁꯤꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯧꯈꯤꯁꯦ꯫ ꯕꯦꯝꯃ, ꯂꯥꯛꯑꯣ, ꯈꯔ ꯊꯨꯅ ꯆꯠꯁꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯀꯪꯐꯥꯜ ꯌꯧꯔꯛꯂꯤ꯫ ꯇꯥꯡꯖꯂꯤꯟ ꯑꯗꯨꯒꯤ ꯃꯍꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯏꯅꯨꯗꯨ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯊꯔꯛꯂꯤ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯅꯦ ꯏꯃꯥꯕꯨ ꯉꯥꯏꯗꯨꯅ ꯃꯐꯝꯁꯤ ꯂꯩꯔꯝꯃꯨꯀꯣ, ꯏꯃꯥ ꯊꯨꯅ ꯂꯥꯛꯀꯦ꯫ ꯀꯕꯣꯛꯂꯩꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯆꯥꯒꯤ ꯍꯤꯗꯥꯛ ꯑꯃ ꯊꯤꯅꯕ ꯍꯣꯠꯅꯔꯤ꯫ ꯀꯔꯤ ꯀꯔꯤꯅꯣ ꯍꯤꯗꯥꯛ ꯁꯦꯝꯕ ꯌꯥꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯂꯒ ꯀꯕꯣꯛꯂꯩꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯤ꯫ ꯃꯁꯥꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯐꯝꯂꯒ ꯀꯕꯣꯛꯂꯩꯗꯨ ꯍꯤꯗꯥꯛ ꯁꯦꯝꯃꯤ꯫ ꯌꯥꯏꯅꯨ ꯃꯥꯗꯤ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ, ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩꯗꯨ ꯃꯊ꯭ꯋꯥꯏ ꯋꯥꯖꯅ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯁꯦꯝꯂꯕ ꯃꯇꯨꯡ ꯃꯆꯥ ꯌꯥꯏꯅꯨꯒꯤ ꯃꯐꯝꯗ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯍꯤꯗꯥꯛ ꯑꯗꯨꯁꯨ ꯊꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯌꯥꯏꯅꯨ ꯃꯥꯗꯤ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯦ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯎꯔꯒ ꯀꯕꯣꯛꯂꯩ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯌꯣ ꯍꯥꯏꯕꯅꯣ? ꯏꯃꯥꯒꯤ ꯕꯦꯝꯃ, ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯀꯣ, ꯏꯃꯥꯗꯤ ꯂꯣꯏꯔꯦ꯫ ꯏꯃꯥꯅ ꯀꯧꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯇꯥꯗ꯭ꯔꯕꯔꯣ? ꯅꯪꯕꯨ ꯇꯥꯗ꯭ꯔꯕꯔꯣ? ꯀꯕꯣꯛꯂꯩꯗꯨ ꯀꯞꯄꯤ꯫ ꯋꯥꯈꯜ ꯈꯔ ꯂꯥꯛꯂ ꯃꯥꯜꯂꯤ꯫ ꯌꯥꯏꯅꯨꯗꯨ ꯇꯞꯅ, ꯏꯃꯥ, ꯏꯃꯥꯒꯤ ꯕꯦꯝꯃ, ꯏꯆꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯔꯣ? ꯍꯥꯏꯌꯣ, ꯏꯆꯥꯕꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯔꯣ? ꯏꯃꯥ, ꯑꯩ ꯂꯥꯟꯖꯔꯦ, ꯅꯆꯥ ꯂꯥꯟꯖꯔꯦ ꯏꯃꯥ, ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯂꯥꯟꯗꯦ, ꯏꯆꯥꯅ ꯀꯔꯤꯒꯤ ꯂꯥꯜꯂꯤꯅꯤ ꯍꯥꯏꯕꯒꯦ? ꯏꯆꯥꯗꯤ ꯂꯥꯟꯗꯦ꯫ ꯏꯃꯥ, ꯂꯝꯍꯦꯟꯕꯤ ꯅꯆꯥ ꯑꯣꯏꯔꯨꯕꯅ ꯏꯃꯥꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯅꯆꯥꯅ ꯈꯨꯔꯧ ꯊꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯦꯀꯣ ꯏꯃꯥ꯫ ꯏꯆꯥꯕꯨ ꯀꯞꯂꯕ꯭ꯔꯣ? ꯏꯃꯥ, ꯅꯆꯥ ꯑꯩꯒꯤꯗꯃꯛ ꯑꯁꯨꯛ ꯇꯝꯊꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯃꯥꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ
ꯌꯥꯔꯦ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯒꯅꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯈꯜꯂꯤꯕ ꯏꯃꯥ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯏꯃꯥ ꯅꯪꯒꯤ ꯂꯃꯟꯁꯦ ꯅꯆꯥꯅ ꯀꯔꯝꯅ ꯁꯤꯡꯉꯨ ꯍꯥꯏꯕꯅꯣ ꯏꯃꯥ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯕꯤ ꯅꯍꯥꯛꯅ ꯃꯗꯨꯕꯨ ꯈꯟꯕ ꯍꯧꯅꯕ꯭ꯔꯣ ꯏꯃꯥ ꯈꯔꯕꯨ ꯃꯐꯝ ꯑꯃꯨꯛ ꯂꯥꯟꯒꯗꯒꯦ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯃꯐꯝ ꯀꯌꯥ ꯋꯥꯠꯂꯤꯕꯒꯦ ꯏꯃꯥ ꯌꯦꯡꯉꯣ ꯃꯥꯡꯗꯧꯔꯤꯕꯁꯤꯡꯁꯤ ꯃꯁꯤ ꯂꯥꯜꯂꯒ ꯂꯣꯏꯔꯕꯅꯤ ꯏꯁꯥꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯣ ꯋꯥꯗꯦ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯆꯥꯅꯤ ꯑꯩ ꯋꯥꯗꯤꯌꯦ ꯏꯃꯥ ꯂꯥꯛꯑꯣꯁꯦ ꯏꯃꯥ ꯄꯣꯕꯤꯒꯦ ꯏꯃꯥꯒꯤ ꯅꯪꯒꯜ ꯑꯁꯤꯗ ꯀꯥꯔꯛꯑꯣ ꯏꯃꯥ ꯂꯥꯛꯑꯣꯅꯦ ꯅꯪꯁꯤ ꯏꯃꯥꯒꯤ ꯅꯪꯒꯜ ꯑꯁꯤꯗ ꯆꯥꯎꯔꯛꯂꯤꯕꯅꯤ ꯅꯪꯕꯨ ꯃꯗꯨ ꯀꯥꯎꯔꯕ꯭ꯔꯣ ꯌꯥꯏꯅꯨ ꯃꯥꯒꯤ ꯃꯈꯣꯡꯗꯨ ꯆꯠꯄꯗ ꯈꯔ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯅ ꯀꯕꯣꯛꯂꯩꯅ ꯃꯁꯥꯕꯨ ꯄꯣꯛꯈꯠꯂꯤ ꯃꯄꯤꯗꯨ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯕ ꯃꯈꯩ ꯃꯃꯥꯒꯤ ꯃꯅꯝ ꯑꯁꯤꯗ ꯌꯥꯏꯅꯨ ꯃꯥꯁꯨ ꯇꯣꯡꯈꯠꯂꯤ ꯆꯤꯡ ꯑꯗꯨꯕꯨ ꯀꯥꯅ ꯀꯥꯅ ꯀꯕꯣꯛꯂꯩꯗꯨ ꯋꯥ ꯉꯥꯡꯂꯤ ꯅꯪꯅ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯉꯩ ꯏꯃꯥꯒꯤ ꯈꯣꯝꯂꯥꯡ ꯅꯤꯔꯤꯉꯩ ꯃꯇꯝꯗ ꯅꯄꯥꯅ ꯅꯪꯕꯨ ꯇꯧꯍꯣꯡ ꯁꯥꯗꯨꯅ ꯄꯣꯔꯒ ꯋꯥꯡꯂꯕ ꯆꯤꯡꯗꯣꯜ ꯑꯁꯤ ꯂꯥꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯏꯁꯥꯒꯤꯗꯃꯛ ꯏꯃꯥꯅꯅꯦ ꯅꯍꯣꯡ ꯁꯥꯔꯤꯕꯅꯤ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯅ ꯃꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩ ꯈꯔꯗꯨ ꯌꯥꯏꯅꯨꯁꯨ ꯇꯨꯃꯤꯟꯅ ꯇꯥꯔꯤ ꯃꯕꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯕꯣꯛꯂꯩꯁꯨ ꯃꯈꯥ ꯇꯥꯔꯤ ꯅꯪꯕꯨ ꯅꯪꯒꯜ ꯑꯁꯤꯗ ꯍꯥꯞꯇꯨꯅ ꯊꯥꯖ ꯊꯋꯥꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯏꯃꯥꯅ ꯂꯥꯎꯁꯨꯝ ꯏꯁꯩ ꯁꯛꯇꯨꯅ ꯅꯄꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯄꯥꯒꯤ ꯈꯣꯟꯖꯦꯜꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯕ ꯐꯪꯈꯤꯗ꯭ꯔꯦ ꯂꯥꯡꯐꯩ ꯆꯠꯈꯤꯕ ꯅꯄꯥꯕꯨꯅ ꯍꯜꯂꯛꯂꯒ ꯏꯄꯥꯒꯤ ꯌꯥꯏꯅꯨ ꯍꯥꯏꯅ ꯀꯧꯖꯕꯗꯣ ꯃꯗꯨꯁꯨ ꯇꯥꯈꯤꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯔꯝꯕꯅꯤ ꯂꯥꯟ ꯉꯝꯗꯨꯅ ꯍꯜꯂꯛꯂꯒ ꯏꯃꯥ ꯏꯆꯥꯒꯤ ꯆꯔꯩꯅꯝ ꯈꯥꯡ ꯊꯣꯟꯒꯅꯤ ꯍꯥꯏꯗꯅ ꯅꯄꯥꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯅꯤ ꯏꯃꯥ ꯄꯥꯕꯒꯤ ꯊꯋꯥꯏꯅ ꯃꯆꯥ ꯍꯥꯏꯕꯨ ꯎꯔꯝꯒꯗ꯭ꯔꯥ ꯃꯆꯥꯒꯤ ꯃꯇꯧꯕꯨ ꯄꯥꯕꯅ ꯌꯦꯡꯂꯝꯒꯗ꯭ꯔꯥ ꯏꯃꯥ ꯈꯪꯗꯦ ꯅꯄꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯥꯎꯕ ꯏꯃꯥꯅ ꯃꯄꯨꯡ ꯐꯥꯅ ꯎꯖꯕ ꯉꯝꯈꯤꯗꯦ ꯁꯦꯒꯥꯏꯔꯕ ꯅꯄꯥꯒꯤ ꯐꯤꯖꯦꯠꯇꯣ ꯃꯗꯨ ꯈꯛꯇꯅꯤ ꯅꯃꯥ ꯑꯩꯅ ꯎꯍꯧꯕ ꯏꯃꯥ ꯌꯦꯡꯉꯨꯇꯨ ꯎꯔꯣꯛ ꯄꯔꯦꯡ ꯄꯥꯏꯔꯤꯕꯁꯤꯕꯨ ꯎꯗꯕ꯭ꯔꯥ ꯁꯪꯒꯨ ꯑꯣꯏꯅ ꯄꯥꯏꯔꯤꯕ ꯄꯣꯝꯕꯤ ꯆꯦꯛꯂꯥ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯅꯆꯥꯅ ꯄꯥꯎꯗꯝ ꯈꯔ ꯇꯝꯖꯈꯤꯒꯦ ꯑꯍꯥꯗ ꯏꯇꯥ ꯆꯦꯛꯂꯥꯑꯣ ꯅꯈꯣꯏꯗꯤ ꯅꯅꯤꯡꯇꯝꯅ ꯄꯥꯏꯕ ꯉꯝꯃꯤꯗꯣ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗꯒꯤ ꯍꯧꯔꯒ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥ ꯐꯥꯎꯕ ꯅꯈꯣꯏꯗꯤ ꯌꯧꯕ ꯉꯝꯃꯤꯗꯣ ꯅꯁꯥ ꯁꯥꯈꯞ ꯇꯣꯏꯅ ꯇꯣꯏꯅ ꯄꯥꯏꯔꯤꯕ ꯄꯣꯝꯕꯤꯋꯣ ꯆꯤꯡꯁꯪꯅ ꯄꯨꯡ ꯀꯌꯥ ꯂꯥꯟꯗꯨꯅ ꯄꯥꯏꯈ꯭ꯔꯒ ꯑꯩꯒꯤ ꯏꯄꯥ ꯂꯥꯏꯔ ꯄꯟꯊꯧꯗ ꯁꯣꯜꯂꯕꯤ ꯃꯆꯥꯒꯤ ꯏꯄꯥꯎ ꯇꯝꯕꯤꯌꯨꯀꯣ ꯌꯥꯏꯅꯨ ꯃꯥꯅ ꯍꯥꯏꯖꯔꯤꯕ ꯋꯥꯍꯩ ꯈꯔꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯆꯦꯛꯂꯥꯁꯤꯡ ꯑꯗꯨꯅ ꯇꯥꯕꯤꯈ꯭ꯔ ꯃꯥꯜꯂꯤ ꯃꯀꯥ ꯂꯥꯝꯕ ꯃꯇꯧꯒ ꯂꯣꯏꯅꯅ ꯄꯣꯝꯕꯤ ꯆꯦꯛꯂꯥꯁꯤꯡ ꯑꯗꯨꯁꯨ ꯍꯧꯅ ꯍꯧꯅ ꯈꯣꯡꯂꯛꯂꯝꯃꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯗꯨꯁꯨ ꯁꯪꯒꯨ ꯑꯣꯏꯅ ꯃꯥꯅ ꯍꯥꯏꯖꯕ ꯌꯥꯋꯥ ꯇꯥꯕꯤꯔꯦ ꯈꯜꯂꯗꯨꯅ ꯌꯥꯏꯅꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯃꯤꯠꯇ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯥꯏꯔ ꯄꯟꯊꯧꯒꯤ ꯊꯋꯥꯏꯅ ꯃꯆꯥ ꯑꯩꯕꯨ ꯌꯦꯡꯉꯤ ꯍꯥꯏꯔꯕꯗꯤ ꯃꯆꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯅꯣꯡꯃꯇꯪꯗꯤ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯆꯦꯛꯂꯥꯅ ꯈꯣꯏꯅ ꯄꯥꯎꯗꯝꯕꯤꯌꯨꯀꯣ ꯌꯥꯏꯅꯨꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯄꯥꯏꯔꯝꯕ ꯆꯦꯛꯂꯥ ꯃꯌꯥꯝꯗꯨ ꯈꯨꯗꯛꯇ ꯂꯣꯏꯅꯃꯛ ꯄꯥꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯊꯕꯛ ꯁꯨꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯑꯋꯥꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯂꯥꯟꯗꯨꯅ ꯂꯥꯛꯂꯕꯁꯨ ꯃꯁꯥꯗ ꯆꯣꯛꯊꯕ ꯑꯃꯠꯇꯁꯨ ꯂꯩꯇꯅ ꯀꯕꯣꯛꯂꯩꯗꯨ ꯊꯕꯛ ꯁꯨꯕ ꯍꯧꯈ꯭ꯔꯦ ꯀꯕꯣꯛꯂꯩꯒꯤ ꯃꯈꯨꯠꯇ ꯏ ꯊꯣꯛꯏ ꯀꯕꯣꯛꯂꯩꯒꯤ ꯍꯛꯆꯥꯡꯗꯨ ꯌꯥꯝꯅ ꯁꯣꯟꯊꯔꯕꯅꯤ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯀꯥꯡꯏ ꯁꯣꯔꯁꯨ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯅꯩ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯊꯕꯛ ꯁꯨꯔꯤꯕꯅꯤ ꯋꯥꯏ ꯀꯧꯕ ꯋꯥꯍꯩꯁꯤ ꯍꯥꯏꯗꯤ ꯃꯤꯀꯨꯞ ꯑꯃ ꯄꯣꯊꯥꯒꯦ ꯍꯥꯏꯅ ꯈꯜꯂꯨꯗꯦ ꯃꯃꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ ꯌꯥꯏꯅꯨꯗꯨ ꯌꯥꯝ ꯊꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯆꯪꯁꯤꯜꯂꯤ ꯏꯃꯥ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯁꯦ ꯃꯆꯥ ꯌꯥꯏꯅꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯕꯣꯛꯂꯩ ꯃꯥꯅꯁꯨ ꯇꯞꯅ ꯏꯃꯥ ꯄꯣꯊꯥꯕ ꯌꯥꯗꯦ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯉꯁꯤꯅ ꯍꯦꯟꯅꯅꯦ ꯁꯨꯒꯗꯧꯔꯤꯕꯅꯤ ꯑꯋꯥꯕ ꯂꯣꯠꯁꯤꯜꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯕ ꯂꯣꯏꯕꯒ ꯀꯕꯣꯛꯂꯩꯗꯨ ꯃꯣꯃꯣꯟ ꯅꯣꯛꯏ ꯃꯃꯥꯒꯤ ꯃꯤꯅꯣꯛ ꯑꯁꯤꯕꯨ ꯎꯔꯒ ꯌꯥꯏꯅꯨꯗꯨ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯣ ꯃꯩꯇꯩ ꯏꯃꯥꯒꯤ ꯊꯧꯅꯥ ꯍꯥꯏꯕꯗꯣ ꯃꯁꯤ ꯑꯣꯏꯔꯦꯀꯣ ꯀꯌꯥꯗ ꯑꯈꯥꯡ ꯀꯜꯂꯤꯕꯅꯣ ꯏꯃꯥ ꯅꯪꯒꯤ ꯊꯧꯅꯥꯁꯦ ꯅꯁꯥꯁꯨ ꯐꯪꯕ ꯑꯣꯏꯖꯒꯦꯀꯣ ꯏꯃꯥ